Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong Chaba si Mangan Bigano ngasi mag-contact tobirau terms and conditions apply. Good afternoon, ELITETV ki test of cartoon mahoming tavirus ahmatala chori moren ngasin fala pongba pause singi cartoon da cartoonist na kari hanini ba kari phonuk ni ba habatu miyam da sandok na thamjabagi program ni aham de lokot jage sanga express ki onthok pani da haribse onthok pani da hariba kogi cartoon su de yengbiu uchek ani kogi uchek phaira da tunga leire aduga koi lungi setpa nongmai pai ba topi upa mya ama group amoi le adu uchek ani sina wari sana batuni aija haijabaduni kogi Sanga Express ki VVS kogi cartoon jek piriba VVS se ai masak puri khangedri adu yam phajana dum kogi cartoon yek bahai tare aduga yam mana koi sanga singda onjal laga wari sanahan ba representation si direct amana hayan daba anu uche oyasna hayan ba aduna phidi yetna ba su pang thoi daba adu mi gumba hoi phajana yelak pusum yawi aduga ayam matam da koi sanga sida base toroga dum tawe yam aruba la agadi da lai se uche emasina haire Brahmadagi Lan Chilakpani Hajin Narga, Manipur, the Chakheleva Mayam Siengo. Sabal Kadrabina Fazarena, Mayama Chang Baji, Akoi, Barmaram, the Mam Chakana, Nangariba, PDF Kikariki, Mayama, Nanga Mayam, Long Reset Pa, Nui Papa Mayama Changele, Itanakoi, Media the report over, even drone footage the Uba, Mayama Layiba, Uchi Emerson Hide. Kada Toto Duna, Hanasu Yam Sankrabanida, Akoi Gidi, Mapu Pande, Side the Chau Katanina, Akoi studied what's out the Nangba. Media the two can ngang television da adu cover da paper tiger oiba adu mayama leire na ngasaki uche amasina hairak pani aduna sangai be mayam si haji mayam na hainare tongan ton ba AK47 M16 SLR mayam ama paiba mayam changi haisi koi report tono mayam leigre aduga koi even koi drone footage utkiba mayam so koi urabaduna sai da koi lebak kisna border si koi no hang le kilometer tara khari kilometer marfu khaba wat kadori na koi Indian Home Minister so Manipur la amada phungdong ibani press conference ta kilometer tara di phasna kare marfu wat le dana border ki matang zo choba issue ori bani khoi gi lamni praman location gre ba ma ama kilometer ani gi chang da koi mangjari ka ha ba ma se dum leiba aduga Manipur gi border gi issue la ka da di wafam se hektat lai thokpa se Arunachal lo oiro amada hekta tawro adu eta di hekta Kashmir da oiro sum da di khoi thwa yaw ba du handak si to andon ba khoi ruling party gi adaga du opposition gi mayam chat pada prime minister unna ba chat pada khoi unaram da na chat khi bagi pulo paru na ba lei ni da situation si da khoi piri bu che anis da piri si khoi control tawdre Brahmadagi nanjelak pani na mayam changhilaga khoi du changa e mayam si ni haire ada sambal khadra badina fazarena aduna sidid amozana khume kada tawduna hanasu yam sangkhrabani da khoi gidi mapu pande swaida chaw ngak tani hadana yamna fazaba yengjendre boda si hore mayam changjale haiba piba yamna fazaba khoi gi cartoon message piba cartoon ne thamjage mathang dele isna khoi chana le baki loire dana haibaduni loire dana haibsi jo se khoi MLA mantri singche wari chana bagi sin ne leisida amasina haire unaba phangawdre chatkhibana han khrena
ꯑꯩꯈꯣꯏ ꯎꯅꯕ ꯐꯪꯍꯧꯗ꯭ꯔꯤꯁꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯤ ꯑꯩꯈꯣꯏ US ꯀ ꯏꯖꯤꯞ ꯀꯒꯤ ꯇꯨꯔꯗ ꯅꯨꯃꯤꯠ 5ꯅꯤ ꯆꯠꯈꯤꯕꯗꯨꯅꯤ ꯃꯌꯥꯝ ꯀꯦꯝ ꯇꯧꯗꯅ ꯍꯥꯏꯕꯗꯤ ꯍꯣꯜ ꯇꯧꯗꯅ ꯂꯩꯔꯛꯄꯅꯤ ꯑꯃꯨꯛꯇꯗꯤ ꯎꯅꯖꯒꯦ ꯍꯥꯏꯗꯅ ꯑꯗꯣ ꯔꯨꯂꯤꯡ ꯄꯥꯔꯇꯤꯁꯨ ꯎꯅꯔꯝꯗ꯭ꯔꯦ ꯑꯗꯣ ꯑꯣꯄꯣꯖꯤꯁꯟꯒꯤꯁꯨ ꯎꯅꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ PMO ꯑꯣꯐꯤꯁꯇ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯕ ꯑꯗꯨꯒ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯎꯅꯕ ꯃꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯩꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅꯤ ꯎꯅꯕ ꯐꯪꯍꯧꯗ꯭ꯔꯦ ꯆꯠꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯑꯗꯨꯗ ꯃꯣꯏꯅ ꯈꯨꯝꯃꯦ ꯑꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯅꯥ ꯂꯩꯕꯥꯛꯇ ꯍꯟꯈ꯭ꯔꯒ ꯊꯝꯕꯥꯜ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦꯅ ꯊꯝꯕꯥꯜ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯊꯝꯕꯥꯜ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ BJP ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯁꯨ BJPꯒꯤꯅꯤ ꯑꯗꯨꯒ ꯀꯦꯟꯗ꯭ꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯁꯔꯀꯥꯔꯁꯤꯁꯨ ꯑꯩꯈꯣꯏ BJPꯅ ꯄꯥꯏꯕꯅꯤ ꯑꯗꯨꯅ BJPꯃꯛꯅ ꯄꯥꯏꯔꯒꯁꯨ ꯑꯁꯨꯛ ꯂꯨꯔꯕ ꯇꯟꯖꯥꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯈꯟꯅꯕꯁꯨ ꯌꯥꯎꯕꯗꯨꯅꯤ ꯃꯌꯨꯝ ꯃꯩ ꯆꯥꯛꯂꯕꯅꯤ ꯏꯟꯗꯤꯌꯥꯁꯤ ꯇꯣꯉꯥꯟꯅ ꯇꯥꯏꯌꯦꯅ ꯈꯜꯂꯒꯗꯤ ꯈꯪꯗ꯭ꯔꯦ ꯃꯌꯨꯝ ꯃꯩ ꯆꯥꯛꯂꯕꯗꯤ ꯅꯣꯔꯠ ꯏꯁꯇ ꯇꯥꯏꯅ ꯈꯟꯕ꯭ꯔꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕꯅꯤ ꯅꯣꯔꯠ ꯏꯁ ꯆꯥꯎꯈꯠꯇꯅ ꯏꯟꯗꯤꯌꯥ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏꯅ ꯑꯗꯣ ꯅꯣꯔꯠ ꯏꯁꯇ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯑꯦ ꯏꯟ ꯄꯥꯔꯇꯤꯀꯨꯂꯔ ꯃꯅꯤꯄꯨꯔꯗ ꯃꯩ ꯆꯥꯛꯑꯦ ꯃꯅꯤꯄꯨꯔꯗ ꯃꯌꯨꯝꯒꯤ ꯃꯩ ꯆꯥꯏꯕꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯦꯟꯅ ꯁꯟꯗꯣꯔꯛꯑꯦ ꯍꯥꯏꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯌꯥꯝ ꯑꯃ ꯎꯅꯕ ꯑꯗꯨꯒꯨꯝꯕ USꯇ ꯆꯠꯈꯤꯕ꯭ꯔꯥ ꯌꯣꯒꯒꯤ ꯑꯗꯨꯒꯨꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯣꯒ ꯗꯦ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯏꯕ USꯇ ꯄꯥꯡꯊꯣꯛꯏꯕ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯋꯥꯔꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯩꯈꯣꯏꯕꯨ ꯍꯟꯈ꯭ꯔꯀꯥꯟꯗ ꯊꯝꯕꯥꯜ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯀꯩ ꯂꯩꯒꯦꯅ ꯃꯣꯏꯗ ꯄꯥꯈꯠꯆꯕ ꯃꯌꯥꯝꯗꯨꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯗꯦꯜꯂꯤꯗ ꯂꯩꯅꯔꯤ ꯉꯔꯥꯡꯁꯨ ꯂꯣꯏ ꯐꯣꯡꯗꯣꯛꯅꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯩ ꯃꯥꯟꯅꯗꯦꯅ ꯈꯕꯔꯗ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯄ ꯍꯣꯏ ꯂꯝꯄꯥꯎꯗ ꯐꯣꯡꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯇꯣꯈꯥꯏ ꯇꯥꯕ ꯂꯩꯇꯦꯅ ꯄꯨꯂꯞ ꯉꯔꯥꯡꯗꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃ ꯊꯥꯗꯣꯔꯛꯄ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤꯕꯗꯨꯅꯤ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯑꯗꯨꯒ ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯉꯥꯡꯕ MLA ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯉꯥꯡꯕꯗꯣ ꯑꯩꯈꯣꯏ ꯎꯈꯤꯕꯗꯨꯅꯤ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯗ ꯎꯅꯕꯁꯨ ꯐꯪꯍꯧꯗ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯟꯈ꯭ꯔꯒ ꯊꯝꯕꯥꯜ ꯅꯠꯇꯦꯅ ꯍꯥꯏꯔꯗ꯭ꯔꯅꯦ ꯄꯥꯈꯠꯄꯒꯤ ꯃꯈꯣꯏꯗ ꯐꯤꯜ ꯇꯧꯕꯗꯨ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯅ ꯎꯕ ꯃꯗꯨ ꯗꯤꯄꯤꯛ ꯇꯧꯅꯕ ꯍꯣꯠꯅꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦꯗ ꯎꯠꯂꯤꯁꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯟꯁꯤꯗ ꯃꯌꯥꯝ ꯑꯃ MLA ꯃꯌꯥꯝ ꯑꯃ ꯆꯦꯜꯂꯒ ꯀꯥꯈꯠꯅꯕ ꯍꯣꯠꯅꯕꯒꯤ ꯁꯤꯟꯅꯤ ꯑꯗꯣ ꯁꯤꯗ ꯐꯝꯃꯒ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯗ ꯐꯝꯃꯒ ꯌꯦꯡꯕꯗꯣ ꯍꯥꯏꯕꯅꯤ ꯁꯛꯇꯤ ꯌꯥꯎꯗ꯭ꯔꯕꯁꯤꯡ ꯆꯦꯜꯂꯤꯁꯦ ꯍꯥꯏ ꯀꯃꯥꯟꯅ ꯇꯥꯕꯤꯒꯗꯕ ꯃꯥꯟꯗꯦꯍꯦ ꯍꯥ ꯃꯥꯟꯗꯦ ꯍꯥ ꯍꯥꯏꯅ ꯍꯪꯕꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯌꯦꯠꯅꯕ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ 355C ꯆꯠꯅꯩ ꯆꯠꯅꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣই ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯝꯕꯤꯠ ꯄꯥꯇ꯭ꯔꯅ BJPꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕꯗ ꯑꯩꯈꯣꯏ 355C ꯆꯠꯅꯔꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯗꯚꯥꯏꯖꯔꯗꯨ ꯁꯦꯝ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯁꯦꯝ ꯀꯨꯜꯗꯤꯞꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯠꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯕꯅꯤ ꯑꯗꯣ ꯑꯅꯤꯁꯤꯗ ꯌꯦꯠꯅꯕ ꯂꯩꯕ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯆꯠꯅꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯆꯦ ꯊꯣꯛꯈꯤꯕ ꯅꯣꯇꯤꯁ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯆꯦ ꯆꯥꯡꯗꯤ ꯂꯩꯇꯕ ꯕꯔꯕꯦꯜꯂꯤ ꯑꯗꯨꯝ ꯇꯧꯔꯀꯥꯟꯗ ꯆꯦꯐꯧꯗꯤ ꯍꯧꯖꯤꯛ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯅ ꯁꯣꯐꯥꯔ ꯃꯤꯗꯤꯌꯥꯗꯗꯤ ꯍꯧꯖꯤꯛꯐꯥꯎꯗ ꯎꯗ꯭ꯔꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯆꯠꯂꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯁꯛꯇꯤ ꯌꯥꯎꯗ꯭ꯔꯕꯁꯤꯡ ꯆꯦꯜꯂꯤꯁꯦ ꯍꯥꯏ ꯀꯃꯥꯏꯅ ꯇꯥꯕꯤꯒꯗꯕ ꯃꯥꯟꯗꯦ ꯍꯥ ꯁꯤꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯔꯤ ꯀꯥꯔꯇꯨꯟꯁꯤꯗ ꯎꯔꯤꯁꯦ ꯄꯥꯋꯔꯂꯦꯁ ꯑꯣꯏꯔꯦ ꯂꯣꯏꯅ ꯊꯋꯥꯏꯕꯤꯗ꯭ꯔꯦ BJP ꯄꯥꯏꯖꯔꯒꯁꯨ ꯀꯩꯝꯇ ꯌꯦꯡꯉꯝꯗꯅ ꯑꯩꯈꯣꯏ ꯆꯠꯈꯤꯕꯁꯤ ꯀꯔꯤ ꯂꯩꯕꯒꯦꯁꯤ ꯑꯆꯧꯕ ꯋꯥꯍꯪꯅꯤ ꯑꯦꯅꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯆꯩꯔꯥꯎꯕꯒꯤ ꯑꯣꯏꯔꯣ ꯀꯔꯤꯒꯤ ꯑꯣꯏꯔꯣ ꯇ꯭ꯋꯤꯠ ꯇꯧꯔꯝꯕ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯅꯨꯃꯤꯠ 50ꯅꯤ ꯃꯌꯥ ꯁꯨꯖꯜꯂꯛꯑꯕꯁꯤꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯕꯁꯤ ꯑꯉꯛꯄꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯑꯇꯩꯅ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯁꯛꯅꯥꯏꯔꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯤꯌꯦꯇꯔ ꯗꯤꯔꯦꯛꯇꯔ ꯔꯤꯅꯣꯟ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯔꯥꯏꯠꯁꯨ ꯑꯣꯏꯔꯤꯕ ꯔꯇꯟ ꯊꯤꯌꯥꯝꯅꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯚꯤꯖꯟꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯕꯅꯤ ꯃꯥꯁꯤ ꯀꯔꯤꯝꯇ ꯌꯦꯡꯗ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯄꯨꯔꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯑꯣꯔꯐꯥꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯜꯂꯤ ꯆꯣꯡꯉꯤꯕꯁꯤꯡꯁꯤꯕꯨ ꯍꯥꯏ ꯀꯃꯥꯏꯅ ꯇꯥꯕꯤꯒꯗ꯭ꯔꯅꯦꯅ ꯋꯥꯐꯝꯗꯨꯅꯤ ꯇꯥꯕꯤꯕ ꯇꯥꯕꯤꯗꯕ ꯍꯥꯏꯕꯗꯨꯗꯤ ꯍꯦꯟꯁ ꯄ꯭ꯔꯨꯞꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯑꯗꯨꯒꯤ ꯌꯥꯝ ꯐꯖꯕ ꯄꯥꯎꯖꯦꯜ ꯄꯤꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯍꯣꯌꯦꯜ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯗ ꯃꯤ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯍꯜ ꯑꯃꯒ ꯅꯍꯥ ꯑꯃꯒ ꯅꯍꯥꯁꯤꯅ ꯍꯥꯏꯌꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯊꯥꯔꯦ ꯌꯨ ꯌꯣꯟꯐꯝ ꯑꯅ ꯇꯥꯗꯕꯨ ꯌꯨ ꯀꯔꯤꯒꯤ ꯌꯣꯜꯂꯤꯕꯅꯣ ꯑꯅ ꯍꯪꯕꯅꯤ ꯑꯗ ꯑꯃꯁꯤꯅ ꯍꯥꯏꯔꯦ ꯃꯤꯅ ꯔꯦꯁꯄꯦꯛ ꯇꯧꯅꯕꯅꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝ ꯈꯪꯉꯦ ꯃꯅꯤꯄꯨꯔꯗꯗꯤ ꯌꯨ ꯀꯔꯕꯥꯔ ꯇꯧꯕꯁꯦ ꯄꯩꯁꯥꯁꯤ ꯌꯥꯝ ꯄꯥꯏꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯂꯨꯄꯥ ꯂꯥꯛ 10 20 ꯊꯨꯒꯥꯏꯗꯅ ꯃꯥꯡꯍꯟꯗꯅ ꯃꯌꯥꯝ ꯇꯧꯔꯦ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯗꯩꯅꯦ ꯆꯥꯎꯅ ꯆꯣꯡꯈꯠꯂꯛꯄ ꯃꯌꯥꯝꯅꯤ ꯂꯩꯔꯤꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥꯁꯤꯡꯒ ꯊꯨꯒꯥꯏꯈ꯭ꯔꯦ ꯀꯗꯥꯏꯗ ꯂꯩꯔꯤ ꯌꯨ ꯀꯗꯥꯏꯗ ꯌꯨꯉꯥꯡ ꯀꯗꯥꯏ ꯌꯣꯜꯂꯤꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯔꯒꯁꯨ ꯂꯥꯟꯅ ꯄꯨꯒꯗꯕ ꯈꯟꯕ ꯌꯥꯎꯅꯤ ꯑꯩꯈꯣꯏꯁꯦ ꯀꯜꯂꯛꯇꯅ ꯇꯧꯔꯤꯔꯥ ꯀꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯁꯤꯅꯤ ꯉꯁꯤ ꯄꯨꯂꯤꯁ ꯂꯥꯛꯑ ꯊꯨꯒꯥꯏꯔꯒꯅꯤ ꯂꯥꯛ 10 20 ꯌꯨ ꯊꯨꯒꯥꯏꯅꯤ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯂꯥꯛ 50 90ꯒꯤ ꯂꯩꯅꯤ ꯑꯗꯨꯅ ꯌꯨ ꯌꯣꯟꯕꯁꯤ ꯌꯥꯝꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯁꯤ ꯌꯥꯝ ꯄꯥꯏꯕ ꯀꯔꯣꯔꯄꯇꯤ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯌꯨ ꯌꯣꯟꯕꯗꯒꯤ
ꯑꯩꯈꯣꯏꯒꯤ ꯌꯨ ꯑꯉꯧꯕ ꯌꯣꯜꯂꯒꯅ ꯌꯨ ꯌꯣꯟꯕꯅꯤ ꯍꯥꯏ ꯃꯤꯔꯥꯏꯕꯤꯕ ꯁ꯭ꯇꯦꯟꯗꯔꯠꯁꯦ ꯆꯞꯇꯤ ꯆꯞꯅ ꯃꯥꯟꯅꯕ ꯑꯉꯥꯡꯕ ꯌꯣꯜꯂꯒꯅ ꯃꯌꯥꯝ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯕ ꯄꯨꯂꯤꯁ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯔꯦꯁꯄꯦꯛ ꯇꯧꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯈꯨꯗꯤꯡꯃꯛ ꯇꯧꯋꯦ ꯍꯥꯏꯕ ꯈꯔ ꯆꯦꯡ ꯆꯪꯔꯤꯡ ꯑꯃꯅ ꯆꯦꯡ ꯆꯪꯀꯣꯛ ꯃꯥꯡꯊꯣꯛꯑꯦꯗꯅ ꯐꯥꯕ ꯂꯥꯛꯀꯅꯤ ꯌꯨ ꯕꯣꯇꯜ ꯑꯍꯥꯎꯕ ꯑꯃ ꯄꯤꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏꯗꯕꯨꯗꯤ ꯄ꯭ꯔꯨꯐꯄꯨꯗꯤ ꯂꯩꯇꯦ ꯆꯞ ꯆꯥꯕꯗꯤ ꯊꯦꯡꯅꯔꯕꯅꯤ ꯑꯩꯈꯣꯏ ꯅꯝꯍꯧꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯉꯥꯡꯅꯔꯛꯄ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯌꯨ ꯌꯣꯜꯂꯤꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯝꯇ ꯊꯧꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯂꯥꯛꯆꯁꯅꯨꯁꯦ ꯇꯤꯆꯔ ꯑꯃ ꯄꯤꯔꯒ ꯂꯣꯏꯔꯦ ꯀꯥꯏꯅ 100 ꯄꯥꯏꯄꯔ ꯑꯃ ꯄꯤꯔꯒ ꯂꯣꯏꯔꯦ ꯀꯥꯏ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯈꯥꯏꯕ ꯆꯠꯄꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯅ ꯌꯨꯒꯤ ꯍꯧꯖꯤꯛ ꯏꯁꯨ ꯂꯣꯏꯗ꯭ꯔꯤ ꯏꯁꯨ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯁꯨ ꯑꯃ ꯂꯥꯛꯄꯅꯤ ꯌꯨꯁꯤ ꯑꯩꯈꯣꯏ ꯍꯥꯡꯗꯣꯛꯀꯅꯤ ꯄ꯭ꯔꯣꯚꯤꯖꯟ ꯂꯧꯊꯣꯛꯏ ꯑꯗꯨ ꯇꯧꯔꯛꯄꯗ ꯍꯧꯖꯤꯛ ꯑꯣꯄꯟꯗ ꯌꯣꯟꯅꯕꯒꯤ ꯃꯌꯥꯝ ꯏꯁꯨꯁꯤ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯆꯩꯔꯛꯁꯤꯗꯅꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯂꯥꯟꯁꯦ ꯊꯣꯛꯏꯕꯁꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯌꯨ ꯌꯣꯟꯕꯁꯤ ꯑꯗꯨꯝ ꯔꯦꯁꯄꯦꯛ ꯇꯧꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯄꯗꯣ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯡꯕꯨꯁꯤ ꯄꯩꯁꯥ ꯄꯥꯏꯔꯕꯅꯤꯅ ꯁꯦꯜꯕꯨ ꯄꯥꯏꯔꯗꯤ ꯑꯩꯈꯣꯏ ꯔꯦꯁꯄꯦꯛ ꯇꯧꯔꯦ ꯑꯆꯨꯝꯕ ꯇꯧꯕ ꯃꯤꯗꯨꯗꯤ ꯑꯉꯥꯎꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯖꯨꯛꯁꯤꯗ ꯇꯧꯔꯤꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯩꯅꯣꯅꯦꯅ ꯍꯥꯏꯖꯒꯦ ꯀꯥꯔꯇꯨꯟꯅꯦꯅ ꯑꯗꯨꯒ ꯃꯊꯪꯗ ꯂꯩꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦꯍꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯕꯁꯤ ꯂꯣꯏꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯔꯦꯡ ꯑꯉꯥꯡꯕꯨ ꯄꯝꯕꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯥꯟꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤꯗ ꯕꯣꯝ ꯄꯣꯈꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯃꯤ ꯀꯤꯅꯕ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯅ ꯕꯣꯝ ꯄꯣꯈꯥꯏꯔꯦ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯆꯦꯟꯊꯣꯛ ꯌꯦꯡꯅꯕꯒꯤ ꯐꯤꯕꯝꯗꯗꯤ ꯂꯩꯁꯦ ꯑꯗꯨꯗ ꯑꯗꯩꯗ ꯊꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯂꯥꯜ ꯌꯦꯡꯉꯨꯁꯤ ꯅꯪꯒꯨꯠ ꯆꯥꯕ ꯈꯨꯔꯥꯏ ꯄꯥꯏꯅꯔꯛꯂꯣꯅ ꯂꯥꯟ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯅꯦ ꯊꯣꯛꯅꯩꯁꯦ ꯃꯌꯥꯝꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦꯒ ꯆꯦꯟꯁꯤꯟꯅꯕ ꯆꯪꯅꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯀꯥꯏ ꯀꯥꯞꯅꯔꯦ ꯕꯣꯝ ꯄꯣꯈꯥꯏꯔꯒ ꯊꯣꯛꯂꯛꯄꯗꯨꯅꯦ ꯑꯗꯩꯗ ꯑꯃꯁꯤꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯨꯗꯣ ꯕꯣꯠ ꯑꯃ ꯌꯥꯎꯔꯦꯅ ꯁꯤꯗ ꯀꯔꯦꯝꯅꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣই ꯊꯣꯛꯄ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯇꯧꯕ ꯈꯔꯁꯨ ꯑꯃꯨꯛ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯝꯕꯗꯨ ꯇꯧꯒꯨꯝꯁꯤ ꯍꯥꯏꯗꯅ ꯑꯗꯨꯝꯕ ꯃꯦꯁꯦꯖ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯍꯦꯛꯇ ꯃꯌꯥꯝꯁꯦ ꯂꯥꯟ ꯂꯥꯛꯑꯀꯥꯟꯗꯁꯦ ꯃꯣꯔꯥ ꯄꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯇꯧꯁꯤ ꯍꯥꯏꯔꯀꯥꯟꯗꯗꯤ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯇꯕ ꯁꯨꯃꯥꯡꯂꯥ ꯇꯧꯗꯣꯔꯦꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏ ꯑꯗꯒꯤ ꯐꯥꯟ ꯑꯣꯏꯒꯦꯔꯥ ꯃꯣꯔꯥ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯑꯣꯏꯒꯦꯔꯥ ꯕꯣꯔꯥ ꯑꯣꯏꯒꯦꯔꯥ ꯍꯦꯛꯇ ꯐꯝꯅꯕ ꯃꯀꯣꯛ ꯇꯧꯍꯧꯅꯕ ꯊꯦꯡꯅꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯑꯗꯨꯝ ꯂꯩꯕꯁꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯑꯗꯨꯝ ꯎꯕꯗꯨꯅꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯤꯕꯅꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝꯅ ꯈꯪꯕꯅ ꯁꯨꯃꯥꯏꯅ ꯇꯧꯒꯨꯝꯁꯤ ꯍꯧꯖꯤꯛꯇꯤ ꯂꯥꯟꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯉꯁꯥꯏ ꯀꯥꯔꯇꯨꯟꯅꯤꯁꯤꯅ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯃ ꯄꯤꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤꯁꯤ ꯃꯊꯪ ꯂꯩꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯋꯤꯠꯇꯤ ꯋꯦꯅꯦꯁꯗꯦꯅ ꯑꯍꯜ ꯑꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯦꯅꯤ ꯃꯥ ꯐꯝꯃꯤꯟꯅ ꯃꯣꯔꯥꯗ ꯐꯝꯃꯒ ꯑꯗꯩꯗ ꯃꯥꯅ ꯍꯥꯏ ꯇꯤꯜ ꯗꯦꯠ ꯉꯁꯤ ꯐꯥꯎꯕꯗ ꯅꯣ ꯋꯥꯟ ꯍꯦꯁ ꯇꯦꯀꯟ ꯑꯦꯅꯤ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯑꯒꯦꯟꯁ ꯗꯣز ꯍꯨ ꯏꯟꯖꯤꯅꯤꯌꯔ ꯗ ꯀ꯭ꯂꯥꯁꯦꯁ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀ꯭ꯂꯥꯁꯦꯁ ꯃꯨꯛꯅꯕ ꯑꯁꯦ ꯃꯁꯤꯒꯤ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕ ꯀꯥꯡꯕꯨꯗꯨꯗꯤ ꯀꯔꯤꯝꯇ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯕ ꯂꯩꯇꯦꯕ ꯁꯤꯗ ꯃꯤꯟ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯈꯪꯉꯤ ꯀꯃꯥꯏꯅ ꯁꯤ ꯀ꯭ꯂꯥꯁꯦꯁꯁꯦ ꯂꯥꯛꯏꯗꯨꯗ ꯉꯥꯏꯍꯥꯛ ꯁꯥꯎꯅꯔꯝꯕꯅꯤ ꯁꯥꯎꯅꯔ ꯍꯦꯛꯇ ꯅꯣꯡꯉꯥꯝꯃꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯝꯃꯦꯅ MLA 10ꯁꯤꯒ ꯊꯣꯛꯑꯒ ꯁꯥꯏꯟ ꯇꯧꯗꯨꯅ ꯑꯗꯨꯒ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯗꯨꯅ ꯇꯧꯔꯛꯄꯗꯒꯤ ꯏꯔꯥꯡꯁꯤ ꯍꯦꯟꯅ ꯑꯗꯨꯝ ꯆꯥꯎꯈꯠꯈꯤꯕꯅꯤ ꯉꯥꯏꯍꯥꯛ ꯃꯨꯛꯅꯕ ꯁꯥꯎꯅꯕ ꯃꯩ ꯊꯥꯔꯝꯕ ꯏꯪꯊꯅꯕ ꯑꯗꯨꯝ ꯌꯥꯔꯝꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯁꯤꯗꯩꯗ ꯃꯩ ꯏꯛꯄ ꯑꯗꯨꯝ ꯌꯥꯎꯈꯤꯕ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ till date no one has taken any disciplinary action against those who engineer the classes instead begging for peace ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯤꯕꯤꯌꯣꯅ ꯅꯤꯕ ꯆꯠꯄ ꯂꯩꯔꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯣꯡ ꯄꯥꯏꯒꯗꯧꯗ ꯉꯥꯏꯔꯤ ꯀꯥꯏ ꯍꯥꯏꯕ ꯑꯗꯨꯝꯕꯒꯤ ꯕꯦꯛ ꯇꯧꯕꯗꯣ ꯕꯦꯒꯤꯡ ꯇꯧꯕ ꯁꯥꯟꯇꯤꯁꯤ ꯕꯦꯒꯤꯡ ꯇꯧ ꯂꯩꯔꯤ ꯍꯥꯏꯗꯅ ꯑꯗꯨꯝꯕꯒꯤ ꯄꯣꯠꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕꯅꯤ ꯀꯅꯥꯅ ꯎꯔꯛꯏ ꯔꯨꯠ ꯀꯣꯁ ꯍꯣꯏ ꯑꯣꯐꯀꯣꯔꯁ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯁꯟ ꯍꯧꯖꯤꯛ ꯂꯤꯡꯈꯠꯂꯒ ꯊꯤꯕ ꯈꯣꯠꯄꯒꯤ ꯊꯕꯛ ꯆꯠꯊꯕ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯃꯗꯨꯒꯤ ꯔꯤꯖꯜꯠ ꯂꯥꯛꯇꯤ ꯃꯇꯝ ꯆꯪꯈꯤꯅꯤ ꯑꯗꯨꯝ ꯀꯃꯤꯁꯟꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤꯁꯤꯗꯤ ꯎꯄꯦꯟꯗ꯭ꯔ ꯀꯃꯤꯁꯟ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯃꯅꯣꯔꯃꯥꯒꯤ ꯇꯧꯕꯗ ꯃꯇꯝ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯈꯤꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯣꯔꯠꯀꯤ ꯏꯁꯨꯁꯤꯗꯤ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯍꯦꯛꯇ ꯂꯣꯏꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯑꯩꯈꯣꯏ ꯄꯤꯁ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏꯅ ꯄꯤꯁꯁꯤ ꯀꯃꯥꯏꯅ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯅꯣꯡꯃꯩ ꯀꯥꯞꯄꯁꯨ ꯂꯦꯞꯇꯦ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯖꯥ ꯇꯝꯖꯥꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯇꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯑꯗꯨꯒꯨꯝꯕ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯒ ꯈꯨꯠ ꯃꯥꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯒ ꯂꯩꯔꯤꯕ ꯀꯦꯝꯞꯁꯤꯡꯗ ꯑꯩꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇ ꯄꯤꯒꯗꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯁꯨꯖꯤꯕꯨ ꯑꯣꯏꯔꯣ ꯀꯔꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯐꯪꯕꯒꯤ ꯄꯣꯠꯁꯨ ꯂꯩ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯄꯤꯄꯜꯒꯤ ꯇ꯭ꯔꯁꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇ ꯃꯥꯡꯖꯜꯂꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒ ꯑꯩꯈꯣꯏꯒꯤ ꯌꯦꯠꯅꯕ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏꯊꯦꯜ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃꯈꯣꯡꯒ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯣꯛꯏꯕꯗꯨꯅ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯗ ꯀꯔꯤꯅೋ ꯃꯅꯤꯄꯨꯔ ꯐꯤꯕꯝꯁꯦ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯟꯅ ꯃꯌꯥꯝ ꯑꯃ ꯂꯥꯎꯔꯦ ꯐꯔꯦ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕ ꯊꯝꯗ꯭ꯔꯤꯗ ꯑꯩꯈꯣꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤꯔꯣ ꯑꯩꯈꯣꯏ ꯂꯥꯟ ꯆꯪꯉꯛꯈꯤ ꯏꯃꯥꯁꯤꯡ ꯑꯁꯤꯅ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯕꯁꯤ ꯌꯥꯝ ꯁꯥꯡꯊꯔꯒꯗꯤ ꯍꯦꯟꯅ ꯐꯔꯣꯏꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯗꯨ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔ ꯑꯅꯤꯁꯤꯒꯤ ꯑꯆꯧꯕ ꯀꯣꯛ ꯆꯨꯡꯁꯤꯟꯅꯔꯒ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯊꯧ ꯇꯥꯕ ꯃꯐꯝꯗꯨꯅꯤ ꯊꯝꯃꯤꯁꯦ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯗꯨꯅꯤ ꯂꯩꯔꯤꯁꯦ
ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ELITETV ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯁꯨ ꯐꯤꯗꯕꯦꯛ ꯁꯦꯁꯟ ꯄꯤꯕꯤꯔꯣ ꯀꯃꯥꯏꯅ ꯇꯧꯔ ꯍꯦꯟꯅ ꯐꯖꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯖꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯔꯒ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol gidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro khudong chaba si mangan biganu ngasi mag contact tawbirau terms and conditions apply.